Manipur Top Trending News na tungan-tungan reliable source sing dagi lakot jaraga matam-matam gi oiba maru oiba i-paw sing patukuna khanghanjari ahanbada IDP sing mayimda hanjin hanaba amasung khudongthiba thoktanaba Meitei Kuki-Jo amadi Naga CSO singa kanna wari sanari governor Manipur da ingtapa nungsi chanaba amadi machimana oibagi mari amukhanna lehanaba ekoi pungnamakna khusumnaduna honaminasi haina governor AK Balana appeal tawkhre wahum asing asi lengana sinduna palace compound gi MSFDS ta pangtukpa Kargil Vijoy Divas ki thoromda saruk yaraduna phongdokhibani mahakna hai divas asi pangthokna leipa asigi thona paraba lanmi singbu ikai khunaba utpada ekhoida thona leiba kathokpa amadi apunba hariba matik mayai sing asibu ningsing hali ngasigi numit asi lakpada lepa kitamak la thengnabada thawai katkhaba singbu awang bak thakta ikai khunaba uli makoibu ikai khunaba oina ingtapa lehnaba yaifa thawang sing miyamda yohanaba amasung purup singbu singkat pibaga loinana ekoi pungnamaki chakthok chaningai oiba Manipur ama seminasi haiki Manipur da thokpa hana sunabagi irangda miyoi kya laikhidre kaya amana lanjina hale irang asigi warosing ama puraknaba ingtapa amadi miyamgi marakta thajanaba lehnaba lengakna thabak kya paikhatli hokiba thakarada police amadi security force singa chathaba operation da yamlaba nongmai amadi maru phagapa ngamle lengak security force amadi CSO singna punna honaminaduna Manipur da ingtapa mahuksagi pibam tamna hanjilakle haiki mahakna makhatana hai lengakna Meitei Kuki-Jo amadi Naga CSO singa wari sanaduna IDP sing hanjinba yanaba amadi khudongthiba thohandanaba wari sanabagi thabak kanna chathari state asida ingtapa nungsi chanaba amadi machimana oibagi mari amukhanna lehenaba ekoi pungnamakna honaminasi haiki kumja 1999 gi Kargil war da leba kitamak state asidagi su thona phaba lanmi taretna thawai katkhi haina ningsingaduna makogi thaunabu singthaduna governor na ikai kunu utki aduga handaki terrorism gi mayakta operation sindur chathabada thawai katkraba lanmi pungmaki mafumdasu ikai kunu utki operation asida lepak asigi damak thawai thakiba Manipur dagi BSF constable tingakham dipak kidamak ekoi pungnamakna chawtukse amadi ikai khumnaba uli haiki maki kathokpa adubu chakhangba oina manaw nupa nawbabu Manipur police ta ASI oina appoint tawnaba lengana ayaba pikre haina su phongdorki tharmasida saruk yakibada DGP na Manipur dagi miyoi kya army amadi police ta miyamgi thabak tawnaba chongthokna lagli afaba tunglamchat amagi damak naha singi pangal thaksi khasi amadi unity yamna maru oi hariduna Manipur gi naha singna violence aduk state amadi national gi damak mai onsin haningi haiki makha tarpada Imphal East gi sidoknari thangal kaithel gi sidok taba yauri July 13 Imphal West amasung Jiribam district ta incross toksilamba singbu district sing asigi deputy commissioner singna eviction chathaba hawkibaga loinena Imphal East district kisu incross toksilamba sing takupagi thabak pakhalakadagi enclosure singa masa masana khangna unauthorized oina semin sajilamba sing asibu masa masana leptana sidokli adum oinamak kwaidagi mi chinba khwairma kaithel gi saruk ama oiriba thangal kaithelna poliba mahum singda leiba dukan yum singbu lam henjinna sajile haidun Imphal West EDC gi miyeng makhada lauthonaba JCP singsin aduna pothokpa hawkibaga loinena masa masana sidok janabagi khudong chaba pirabasu ngasi nungthil phawda masana khangna sidok jadaba yum amasung dukan phana yamna lehori Imphal East gi oina Porompat crossing gi traffic island gi hawraga top khongnangkhong wangkai ayangpali road na chingba paringi footpath amadi khas lane chingba bu khopsinduna yum dukan hotel chingba saduna phamjinba lasinba nung amadi lengoi na chingba pesinba tanatana siznaba yadraba gari sing khamjinduna thambagi mayakta akanba drive chatharpadagi ngasi nungthil phawda district asigi di hima pafung opusina sidokna lathokpana chingba lepna tawki district administration na chatharkiba eviction asigi makhada Imphal East gi miyoi kharana hai lenga ki maikai dagi aroiba warning phawba pibagi mathandokra matungda masa masana khangna sidok chaba horpani karigumba incross toksilam le haiduna lenga ki maikai dagi machinery singsina duna tugaireklabadi madugi achangba senpham enclosure singna puthokadabani hairpadagi masana khangna lauthoknabani maramasina enclosure singna sinmi sing neklaga sidok nabasu yaure hairki Porpatagi top khongnangkhong tabalambi paringdadi khas lenda sajilamba yum dukan amadi hotel singba lauthok kibadagi ihang hangba hore aduga Porompat crossing gi traffic island gi kongba kaithel manaki crossing phawbagi marakta leiba singsu lauthoknare adum oinamak Imphal West gi oina thasigi kungenithoi dagi hauraduna thangal kaithel MG Avenue amadi Dharamsala singma phumsingda incross toksinduna sajinba yum dukan singi mathakta eviction chathaba hawtuna JCP na incross tawre hariba saruk sing dukan yumbu singna sidok janaba masi phawna lauthok jagadaba saruk singni halak labasu ngasi nungthil phawda sidok nadaba yahori maram kharatana dukan amadi yumbu singna masana khangna incross toksilambani haramba saruk sing lauthok naragasu eviction chathakiba singna thawaina lauthoknaba khanglamlaba phawda masi lengra lerpasing ubada asat awok singna lenga pipa matam yaudabdagi lauthoknadabani iri matam adugi manungdadi soidana lauthok narakani amasung karimba lauthok narakagana asiguma dukan amadi yumsing asi kana gino kari marumgino sidokibano haiba wahang lakani haina pongtung narki panba yabadi thangal kaithel MG Avenue amasung Dharamsala singbada incross toksilamba sing lenga eviction chatha rakibada
ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛ ꯃꯁꯤꯒꯤ ꯆꯥꯔꯠ ꯂꯥꯏꯟ ꯏꯟꯀ꯭ꯂꯣꯖꯔꯁꯤꯡꯗꯒꯤ ꯂꯨꯄꯥ 2,200ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯁꯦꯟꯐꯝ ꯑꯣꯏꯅ ꯐꯥꯏꯟ ꯑꯣꯏꯅ ꯄꯤꯅꯕꯁꯨ ꯗꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯥꯁꯥꯒꯤ ꯏꯝꯄ꯭ꯂꯣꯌꯤ 2,000 ꯔꯣꯝ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯅꯕ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯋꯥꯁꯤꯡꯇꯟ, ꯖꯨꯂꯥꯏ 26, ꯅꯦꯁꯅꯦꯜ ꯑꯦꯔꯣꯅꯣꯇꯤꯛꯁ ꯑꯦꯟड ꯁ꯭ꯄꯦꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯆꯥꯗ 10 ꯂꯣꯝ ꯀꯛꯊꯠꯅꯕ ꯇꯧꯔꯤꯕꯁꯤꯅ ꯏꯝꯄ꯭ꯂꯣꯌꯤ 2,000 ꯔꯣꯝꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯕꯇ ꯅꯠꯇꯅ US ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯩꯐꯨ ꯑꯃ ꯄꯤꯔꯤ꯫ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯅꯤꯔꯛꯁꯨꯕ ꯑꯣꯏꯅ ꯅꯥꯁꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯊꯕꯛꯇꯒꯤ ꯇꯣꯛꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯅ US ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤꯗ ꯑꯆꯧꯕ ꯆꯤꯡꯅꯕ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯧꯈꯠꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯅ ꯆꯥꯎꯔꯥꯛꯅ ꯏꯝꯄ꯭ꯂꯣꯌꯤ 13 ꯔꯣꯝ ꯊꯕꯛꯇꯒꯤ ꯅꯝꯗꯨꯅ ꯇꯣꯛꯍꯟꯈꯤꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯤ꯫ ꯅꯥꯁꯥꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯆꯥꯎꯔꯥꯛꯅ ꯏꯝꯄ꯭ꯂꯣꯌꯤ 3,750 ꯔꯣꯝ ꯊꯕꯛꯇꯒꯤ ꯅꯝꯗꯨꯅ ꯇꯣꯛꯍꯟꯈꯤꯕ ꯑꯁꯤꯅ US ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯂꯒꯅꯤ꯫ ꯊꯥ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯐꯪꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯅꯥꯁꯥꯗ ꯃꯊꯧ ꯇꯧꯔꯤꯕ ꯁꯦꯅꯤꯌꯔ ꯔꯦꯡꯀꯤꯡ ꯑꯣꯐꯤꯁꯤꯌꯦꯜ 2,195 ꯊꯕꯛꯇꯒꯤ ꯇꯣꯛꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ꯫ ꯊꯕꯛꯇꯒꯤ ꯇꯣꯛꯍꯟꯒꯗꯧꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯁꯤ ꯍꯤꯔꯝ ꯑꯃꯗ ꯃꯄꯨꯡ ꯐꯥꯅ ꯍꯩꯁꯤꯡꯂꯕ ꯑꯃꯁꯨꯡ ꯁꯤꯟꯂꯥꯡꯕꯒꯤ ꯇꯧꯕ ꯉꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯁ꯭ꯇꯥꯐꯁꯤꯡꯗ ꯃꯥꯡꯖꯧꯅꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯅꯕ ꯌꯥꯊꯪꯁꯨ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯁ꯭ꯃꯤꯊꯁꯣꯅꯤꯌꯟ ꯅꯦꯁꯅꯦꯜ ꯏꯌꯔ ꯑꯃꯁꯨꯡ ꯁ꯭ꯄꯦꯁ ꯃ꯭ꯌꯨꯖꯤꯌꯝꯗꯒꯤ ꯂꯥꯛꯂꯒ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯃꯗꯤ ꯅꯥꯁꯥꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ US ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤꯗ ꯁꯦꯜ ꯊꯥꯗꯕ ꯍꯟꯊꯍꯟꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯗꯨꯅ US ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯃꯁꯤꯡ ꯍꯟꯊꯍꯟꯕ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕ US ꯀꯪꯒ꯭ꯔꯦꯁꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ US ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤꯒꯤ ꯑꯦꯗꯣꯛ ꯑꯣꯔꯒꯅꯥꯏꯖꯤꯡ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯅꯥꯁꯥ ꯂꯤꯗꯔꯁ ꯍꯦꯜꯞ ꯌꯥꯎꯅ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯁ꯭ꯄꯦꯁ ꯄꯣꯂꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯦꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤꯕ ꯑꯁꯤꯕꯨ ꯈꯨꯗꯛꯇ ꯂꯦꯞꯅꯕ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯁ꯭ꯄꯦꯁ ꯄꯣꯂꯤꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯥꯁꯥꯒꯤ ꯀꯟꯇ꯭ꯔꯦꯛ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅ ꯑꯦꯖꯦꯟꯁꯤ ꯑꯁꯤ ꯍꯧꯖꯤꯛ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯦ ꯑꯃꯁꯨꯡ ꯑꯋꯥꯕ ꯇꯥꯔꯕ ꯑꯦꯖꯦꯟꯁꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯃꯥꯡ ꯊꯥꯗ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯤꯟ ꯗꯐꯤꯕꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯣꯏꯅ ꯈꯟꯈ꯭ꯔꯕ ꯃꯇꯨꯡ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯕꯨ ꯅꯝꯗꯨꯅ ꯊꯕꯛꯇ ꯄꯣꯠꯊꯥꯍꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯥꯏꯂꯦꯟꯗ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯂꯦꯞꯍꯟꯅꯕ UNSCꯅ ꯃꯤꯐꯝ ꯀꯧꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯌꯣꯔꯛ, ꯖꯨꯂꯥꯏ 26, ꯊꯥꯏꯂꯦꯟꯗ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯋꯥꯍꯧꯗ ꯎꯪꯈꯠꯅꯗꯨꯅ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯄꯥꯛ ꯑꯅꯤꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯗ ꯑꯏꯕ ꯆꯦꯔꯣꯜꯁꯤꯡ ꯄꯤꯁꯤꯟꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯆꯠꯊꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯦꯝꯕꯔ 15ꯅ ꯁꯥꯕ UN ꯕꯣꯗꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯄꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯒꯤ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯊꯥꯏꯂꯦꯟꯗꯒꯤ ꯃꯥꯏꯀꯩꯗꯒꯤ UN ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯥꯎꯟꯁꯤꯜꯗ ꯊꯝꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯊꯥꯏꯂꯦꯟꯗ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯉꯝꯈꯩꯒꯤ ꯁꯔꯨꯛꯇ ꯂꯩꯕ ꯊꯥꯏꯂꯦꯟꯗꯒꯤ ꯇ꯭ꯔꯨꯞꯁꯤꯡꯗ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯗ꯭ꯔꯣꯟꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯀꯝꯕꯣꯗꯤꯌꯥꯅꯁꯨ ꯊꯥꯏꯂꯦꯟꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯟꯅ ꯌꯥꯅꯈꯤꯕ ꯋꯥꯔꯣꯜꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯎꯪꯈꯠꯅꯕ ꯑꯁꯤ ꯍꯧꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ UN ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝꯒꯤ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯉꯥꯛ ꯁꯦꯟꯕꯒꯤ ꯂꯝꯗ ꯑꯦꯖꯦꯟꯗꯥ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯐꯝꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯟ ꯃꯥꯅꯦꯠꯅ ꯍꯥꯏꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ UN ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅ ꯂꯩꯄꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯟ ꯃꯥꯅꯦꯠꯅ ꯐꯦꯁꯕꯨꯛ ꯄꯣꯁꯇ ꯊꯥꯒꯠꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯀꯝꯕꯣꯗꯤꯌꯥꯒ ꯁꯤꯁꯄ꯭ꯌꯥ ꯊꯝꯅꯕꯗ ꯊꯥꯏꯂꯦꯟꯗꯅ ꯌꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯂꯦꯁꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯦꯁꯤꯌꯥꯟꯒꯤ ꯔꯣꯇꯦꯇꯤꯡ ꯆꯦꯌꯔ ꯑꯣꯏꯔꯤꯕ ꯑꯟꯋꯔ ꯑꯕ꯭ꯔꯥꯍꯤꯝꯅ ꯂꯩꯄꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯪ ꯇꯞꯄ ꯂꯩꯍꯟꯅꯕꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯂꯩꯄꯥꯛ ꯑꯅꯤꯅ ꯌꯥꯅꯔꯦ ꯍꯥꯏꯅ ꯊꯝꯈꯤ꯫ ꯄꯟꯕ ꯌꯥꯏ ꯂꯩꯄꯥꯛ ꯑꯅꯤꯒꯤ ꯎꯪꯈꯠꯅꯕ ꯑꯁꯤꯗ ꯃꯤꯑꯣꯏ 32 ꯔꯣꯝ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯂꯥꯈ 2 ꯔꯣꯝ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯩꯅꯥꯅ ꯃꯥꯂꯦꯝꯒꯤ ꯑꯅꯧꯕ AI ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯅꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯪꯍꯥꯏ, ꯖꯨꯂꯥꯏ 26, ꯆꯩꯅꯥꯒꯤ ꯁꯪꯍꯥꯏꯗ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯋꯥꯔꯜꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯟꯐꯔꯦꯟꯁꯇ ꯋꯥ ꯉꯥꯡꯗꯨꯅ ꯆꯩꯅꯥꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ ꯌꯥꯡꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯅꯧꯕ AI ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯅꯕ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯩꯅꯥꯅ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯤꯕ AI ꯇꯦꯛꯅꯣꯂꯣꯖꯤꯗ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ AI ꯇꯦꯛꯅꯣꯂꯣꯖꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯋꯥꯐꯝ ꯊꯝꯈꯤ꯫ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ USꯀꯤ AI ꯃꯄꯥꯡ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯅꯕꯒꯤ ꯄꯥꯟꯗꯝꯗ AI ꯕ꯭ꯂꯨꯄ꯭ꯔꯤꯟꯠ ꯑꯃ ꯍꯧꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯩꯅꯥꯅ AI ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯅꯕ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ USꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯇꯦꯛꯅꯣꯂꯣꯖꯤꯗ ꯆꯩꯅꯥꯗꯒꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯟꯅꯕ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤꯕꯨ ꯁꯤꯡꯅꯕ ꯑꯣꯏꯅ ꯆꯥꯏꯅꯤꯁ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ ꯌꯥꯡꯅ ꯆꯩꯅꯥꯅ AIꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯄꯗ ꯋꯥꯁꯤꯡꯇꯟꯅ ꯊꯤꯡꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ AI ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯄꯨꯝꯕꯗ ꯑꯃꯁꯨꯡ ꯀꯝꯄꯦꯅꯤꯁꯤꯡꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯒꯤ ꯔꯥꯏꯠ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯩꯖꯤꯡꯅ AI ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯍꯩꯁꯤꯡꯕꯁꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯒ ꯂꯣꯏꯅꯅ AIꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯕꯨ ꯑꯇꯣꯞꯄ ꯂꯩꯄꯥꯛꯁꯤꯡꯗ ꯌꯧꯍꯟꯅꯕꯒꯤ ꯑꯄꯥꯝꯕꯁꯨ ꯂꯩ, ꯂꯤ ꯀꯤꯌꯥꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯤ ꯀꯤꯌꯥꯡꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯦꯡꯂꯨꯕꯗ AI ꯒꯚꯔꯅꯦꯟꯁ ꯑꯁꯤ ꯀꯥꯏꯊꯔꯛꯂꯦ꯫ ꯂꯩꯄꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯈꯦꯠꯅꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ
ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯥꯡ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯈꯦꯠꯅꯕ ꯂꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯑꯅꯧꯕ AI ꯒꯕꯔꯅꯦꯟꯁ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯇꯣꯞ ꯇ꯭ꯔꯦꯟꯗꯤꯡ ꯅ꯭ꯌꯨꯁꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯤ